Bjp Da Khudombi Thinraga Ngangba Nattana Manipur Mangkhiba Leitri Govindas Khonthoujam na phongdokre Delhi Jantra Mantra da Sep Manipur Haina Lauriba asi Manipur da Leiriba Youth Singbulana Lamjing Naba Honaba Khongthangni Hairaduna politically Bjp Da Khudombi Thinraga Ngangba Nattana Manipur asi Mangkhiba Leitri Manipur bu aikhoi punamangna changsillaga kangadabani atopana Manipur kanba ngangadaba natte aikhoi gi leibak aikhoina kanjagadabani haina Home Minister Govindas Khonthoujam na phongdokre wafam asingasi nungthil pung mari rom tarakpada Imphal gi nitepa chuthekta leiba thamba sanglenda chatharak leiba parliament ki nongju mifamda opposition party Indian National Congress Communist amadi atai party kayana parliament house ki mapanda amadi sitta undemocratic oiba khongjang kya sangsilakpabu yaningdaba phongdok aduna paumi singa unabagi thoramda mahangna phongdokibani Home Minister makhatana haikibada India si malengi manungda khwaidagi chawba democracy chatpa leibakni democracy chatpa leibak amada miyamna mihut khanduna chahi manga gi oina yaifa thorang sing paikhatli state ki oina su mihut singna assembly da amadi center da parliament leibak ki oiba chawkhat thorang policy kaya semduna lebaksi chalaiduna lakli adubu BJP na PM Narendra Modi na luchingba ani suba lengaksi lakpadagi parliament ki mifamsi ingna chikna chathaba ngamdri masi ngamdabana agenda kaya ama opposition party na lautunaraga sinba opposition party pukhalakpa agenda kaya house animakta chairman amadi speaker na matam Piduna Khanasi Haibada opposition singna yadaduna house kayara gaithokibasina India gi Senate londa chawna chaiting P Nongma parliament famdaba census ama famhodaba haibasi leibaki oina hiram kayada manglibani haibasi miyam punamakna khanglabani hojik sathariba parliament ki nongju mifamsi haugadore haiba khangbadagi mifam haujingai gi mangwainana Section Sing Matau Karamna Ayat Apan PCG Haina Thausil Amaga Loinana Chief Justice Suzakanta Wafam Amada Yungfam Oraga Fact Certificate Paiba Tabak Fangriba Miyoi Kaya Amadi Hauzik Ladiba Indiagi System Singda Khudombi Thinraga Adum Ngangba Kangbuduna Maha Cockroach and Parasite Haibagi Wahan Toksi Naha Singda Oina Makoina Lauraga Cockroach Janta Party Semlaga Parliament Ki Nongjumi Fam Sing Dif taunaba matam kharagi mamangdagi Delhi gi Jantra Mantra da wakat mifam chathaba chara helaga leiba tha asigi kunda parliament ta hauba numittagi irang taunaba hotnabadu fail oiraklaba matungda prime minister gi leifamda attack tauba parliament thugainaba democratic procedure da prime minister Narendra Modi na luchingba ahumchuba BJP lengaksu thugaiba ngamloi haibagi wakhalonda Nepal amadi Thokiba Thogdok kaya panba Jet pusilaga honaba kaya si democratic process nate democracy chatpa India gi masak thialaba thawon sini haina akanba maungda condemn tawi haiki naha singi achamba ihau nate mamangdana naha singi ihau manhalaga matungdana political party kaya yaubagi khudam aikhoi punamangna uba fangi masi naha singi ihau nate opposition political party INC AAP Communist Party na chingba politics da mai pakhodraba party kaya na saugatpa ihau amani masi aikhoi gi leibak sibu masak thihanna ba honabada thawon sini ihau ama hauba haibasi sel aduki matik changi adubu Jantra Mantra da hauriba ihau sing India bu mangjin thana chawkhat hanba pamdaba country kaya na funding tawba oigani haina lawi ihau sigi financial funding kanana tawi kadaidagi Chanaba purai kadaidagi ising thai haibasisu miyamna uri khanglibani ayet apan kya pirabasu prime minister na kumja English aniga nimfu tareta ajadika amrit asi soidana fangani Indiana atopa lebak singdagi mangjin thana chatkani BJP India gi damak khanba tongan ba hiram kayada nahak khaktagi khanba party ni mahaki Apps ta phongdorakpa naharol singi future dagi henba maru oiba amata leite adubu naharol simbu mangnaba tawhaliba punamak lemna amata tharoi chapchaba logi cherak pigani hairibasi khangminasi masigi iroinana first track court tagi semlaga naharol singbu mangnaba thabak tawrakliba sing thigatnaba honagani haina thamlakliba wafam sing soidana mahai fangani BJP na naha singda important piram daba tarabadi Modi na
Young India kamdong na refer tawgadawribano mahaki wangang khudimakta Young India hairibasi India si nahasingda depend tawribani hairibani maram aduna lamdam sida leiriba nahasingna lana lamjing naba hotnarabasu wakhal ningthina khanba ngamlaba nahasingna Bjp na soire hairibasingsi achum aral khangba first track Kota pirakadaba achumba YNC punnangai minasi haiki lamdam sida tangdu leitaba purak na bahwanabada awaba tariba state singda ing tappa purak na bahwanaba amadi state singdage atopa state na mangjin thana chatliba asigumna Manipur state tashu mangjin thana chatnanaba aikoi punamakna hwanaminasi hainasu phongdoki amaromda pawmising hangba wahangi pakhumda home minister na hai handak barak Chatharakibasi matangda tongan ba pau ani thokna fangi adubu hairiba pausing official oibadi amata nate pau amada thabak asi border wangmadagi changlaklaga thugaibani hairi atopa pau amadana state chigi border manung singda leiba Assam Rifles ke movement singna ayet apan piduna Thingbadagi damak thong asi atamna thugaibani haiban sini adubu thabak asi lamdam sigi karamba group na chatharambano haibadugi matangdari hauzik yamna kupna thigati asengba maram he khangbaga media gi khuthangda miyamda soidana phongdok charake haiki loinana handak jantra mantra da se Manipur haina lauribasi Manipur da leiriba youth singbulana lamjing na ba hotna ba khongthangni aikhoi gi Manipur Mangkhiba Leitri Manipur aikhoi punamakna punsillaga kangadabani atopa kana amatana laktuna kanba ngamgadaba nate aikhoigi leibak aikoina kanjagadabani haina subahana makhatana phongdokhi